Hello, my YouTube family. Manipuri homemaker channel na mayam bu taram na okchari. Mayam ngasidi modurjan thongbagi recipe mu puduna lakchare. Koi gi aiga na bambo na ga thongbodo adugi style da su oidoine aduga yamna su chamna yamna su laina koi machal ga ji changjang da bini ko. Do masak je kitang tijara chune akoi hawbadi khuwa ma laitre yam phachana hawbajane. Do aigi nungshira viewers singna horen video se loyo phawdang yengbiraga kitang nungaiba kanaba phawbiragadi like amom tang nambiramo motivation pibi boina adudagidi subscribe tawbidriba singna su subscribe tawsanbiramo ko dodi hojik thongba horase mayam do akhoi thitpada nungaigadaba bowl achauba ama lawre ko kitang chauba sina phayeba aduga beson che cup ama lawre aduga beson che hawai mangan gi beson na phai ko chana gi beson dodi yaroi kamu yaroi ba Duna chaloni sida sumaina ungtang nikthokage sumaina chaloni ta nikthokpa che akhoi amora kai su lauthoni adoi mathakta akhoi horen totpa thitpa matamda lamsam ta yawroi doini khoi matum matum tasalaga leibdo amta leiraroi buko amotpa gamta yawtre ai beson che thitpa matamda su yam sop oi doini aduga sisina kala jira je khuchapi amatang hapke manam yam nungshiraga mahau lei doini kala jira hapachina do haipetang sumaina mix ongtang tawthoaga na ising achamba na heta thilajiko done ising achamba che akhoi amutang da loina hapjan bana taba kidang tawraga haiseba khoi mahi langthokraga di beson do mu hapjan narani adugi di mayam thoani pharak ta doini danako adu beson je thitpa matam da yam phajana thipiu ko magi lams amta yahan biroi doine asai matum do yawraga di modujan do chabda ka su hawroiba do yam phajana thitle khoi nang ba chuna taba mahilang ba chuna taba phajana khoi chang do charake ko horen thada bagi chang do duga ising che cup ama law bane nga chagi beson cup ama du da ado si khai sima leme do mukhum khum jalaga side ta tham je hoje gya son tawraga fry pan thangala siko duna khoi ge fry pan je kitang thaba pa bo oiraga ti yaroi maning loi ka chalakani do thau se refined oil khara haire khoi gi tangkhai phaba taba ma haisiko mudujan dugi khoi gi bora dugi tangkhai tang lup toine ba mukhwang chengjan na ba duga tai sulai to ado tai se khoi gi yamna lumme phengdo phingjen chunungai te yamna hobagi te phaba khitang hobagi de fry pan na phaida dum yam phajana ta bane dum duga si sina soda ba gamne uti thongba daga hapado si sa hapachu ai haptra su ai ko dum mai ga sing hapta su dum yaw bane do khuchapi amuki chang dang ni ko happy do ado seung tang phajana mix taw thoge aduga magi chang chi chu yeng je ko mahi nang balang base khoi thada ba gan chi da oro tara ga di mahi lang doine sumaina tap na tara ise yare ko duga tar o yadra ga di amuk sum nang man doine nang man laga di horen kan law ne ba khoi modujan gi borad dode jek thau chu yara ba yeng ji ko thau se ya de se khut na sumai thang jal laga dong khang mane khoi phong sa ba do do sumaina tapna thadara jiko yam tapna section na thadabi ba akhoi gi nong phado akhoi di nong phado hawbani na ne expert to kaisu oide ba duga thau se akhoi gi yamna ka hena munjilaga akhoi gi maikhu wa ka ba do atu di mu yaroi ko akhoi gi thadaba da chalo ka sandoine de gi di thau se mu ing ba su ya de ing ga de akhoi gi modujan gi bora je jar long sando ga pak thu o lei ga ni ma se mukhwang gam ta chengu yara ro do khara chai thoi je khitang thu na ga thada ge tawru bda beson mai se thada ba kan da khut na oi gare spoon oi gara dum haina ga da ba ma dum yai ka sum ta kai de ko aduga sumaina oisan ringai da khabai thabi roi se ko mohuma ko hut ba hore do khara he na hut na ba ising khitang chu chai san je do sumaina ising chai salaba matung da satlaw na handong piu ko na tradi yam pok ko yam chong mane ba thau do khoi gi gas ki matai koi ba da chong thui me am chong do loina thada ba do loina pik thana thada ba yadre masai gi thau se modujan gi bora se mathang thada ba da thau se ngjal le ba sida thada ru ra ga di paksan gra ne ba duna si sai gi chi khai chi gi mu mathak makha on thok ado sumaina khoi gi masa je phajana tasalaba kanda matham kha se on biu ko aduga hek thada ba loiraga gas se medium flame da thambiro high flame da thambirano high flame da thamaga di yam thuna ka salakane ba
ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯥꯎꯁꯦ ꯁ꯭ꯄꯨꯟ ꯑꯃꯅ ꯀꯜꯂꯒ ꯑꯗꯨꯝ ꯃꯊꯛꯇ ꯍꯩꯔꯁꯨ ꯑꯗꯨꯝ ꯌꯥꯕꯅꯦ ꯌꯥꯕꯕꯨꯗꯤ ꯑꯩꯈꯣꯏꯅ ꯃꯨꯗꯨꯔꯖꯥꯟ ꯎꯁꯣꯞꯇ ꯀꯩꯗ ꯆꯥꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯆꯨꯁꯦ ꯂꯥꯏꯠ ꯕ꯭ꯔꯥꯎꯟ ꯑꯣꯏꯀꯣ ꯑꯗꯨꯗꯨꯅ ꯗꯥꯛ ꯑꯣꯏꯍꯜꯂꯔꯣꯏꯁꯦꯕ ꯃꯥꯒꯤ ꯃꯆꯨꯁꯦ ꯂꯥꯏꯠ ꯕ꯭ꯔꯥꯎꯟ ꯑꯣꯏꯔꯛꯄꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯦ ꯌꯥꯝ ꯊꯨꯅꯁꯨ ꯃꯨꯟꯕꯅꯦ ꯑꯗꯨꯝ ꯑꯗꯨꯒ ꯃꯊꯛ ꯃꯈꯥ ꯑꯣꯟꯕ ꯀꯥꯟꯁꯤꯗ ꯈꯤꯇꯪ ꯆꯦꯛꯁꯟꯅ ꯑꯣꯟꯗ꯭ꯔꯒꯗꯤ ꯌꯥꯗ꯭ꯔꯦꯀꯣ ꯃꯥꯗꯤ ꯑꯗꯣ ꯃꯊꯛ ꯃꯈꯥ ꯂꯣꯏ ꯑꯣꯟꯊꯣꯛꯄ ꯂꯣꯏꯔꯦ ꯍꯥꯡꯉꯤꯕ ꯖꯒꯥꯁꯦ ꯊꯥꯎꯗꯤ ꯈꯤꯇꯪ ꯁꯥꯕ ꯋꯥꯠꯂꯦ ꯑꯗꯣ ꯊꯥꯎ ꯁꯥꯗꯕꯒꯤꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯣ ꯎꯠꯆꯔꯛꯀꯦꯀꯣ ꯍꯧꯖꯤꯛ ꯍꯥꯡꯉꯤꯕ ꯖꯒꯥꯁꯤꯗ ꯊꯥꯗꯖꯦꯕ ꯑꯗꯣ ꯃꯁꯛꯁꯦ ꯇꯥꯗꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯍꯥꯎꯕꯒꯤ ꯃꯍꯥꯎꯗꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯕ ꯄꯣꯠꯅꯤ ꯌꯦꯡꯕꯗ ꯃꯁꯛꯇꯨ ꯊꯤꯕꯒꯤ ꯋꯥꯅꯦꯕ ꯃꯍꯥꯎꯒꯤꯗꯤ ꯀꯩꯝꯇ ꯈꯦꯠꯅꯕ ꯂꯩ ꯄꯣꯟꯇꯦ ꯑꯗꯨꯝ ꯄꯥꯛꯀꯦꯔꯥ ꯄꯩꯒꯦꯔꯥ ꯀꯩꯁꯨꯝꯇ ꯀꯥꯏꯗꯦ ꯊꯥꯎ ꯁꯥꯕ ꯋꯥꯠꯄꯒꯤꯅꯦ ꯂꯣꯏ ꯄꯥꯛꯊꯔꯒ ꯂꯩꯔꯤꯁꯦ ꯑꯗꯣ ꯑꯇꯩꯁꯤꯁꯨ ꯍꯥꯏꯐꯦꯠ ꯁꯨꯃꯥꯏꯅ ꯈꯔ ꯈꯔ ꯂꯦꯡꯕꯤꯁꯤꯀꯣ ꯅꯠꯇ꯭ꯔꯒꯗꯤ ꯀꯥꯁꯟꯅꯦꯕ ꯃꯁꯛꯁꯦ ꯌꯥꯝ ꯐꯖꯔꯦꯀꯣ ꯃꯥꯒꯤ ꯃꯆꯨ ꯃꯥꯒꯤ ꯀꯂꯔꯁꯦ ꯌꯥꯝ ꯐꯖꯅ ꯄꯔꯐꯦꯛ ꯑꯣꯏꯔꯦ ꯑꯩꯈꯣꯏꯅ ꯎꯁꯣꯞꯇꯒ ꯆꯥꯕꯒꯤ ꯃꯥꯒꯤ ꯃꯆꯨꯗꯣ ꯑꯗꯨ ꯌꯥꯔꯅꯤ ꯃꯨꯟꯁꯨ ꯃꯨꯜꯂꯦ ꯑꯗꯨꯅ ꯃꯊꯪ ꯃꯊꯪ ꯂꯣꯏꯅ ꯂꯧꯈꯠꯂꯒꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯕꯦꯁꯣꯟ ꯀꯞ ꯑꯃ ꯊꯤꯠꯈꯤꯕꯗꯣ ꯑꯗꯨꯒꯤ ꯀꯞꯇꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯆꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ 35-6 ꯄꯤꯁ ꯑꯃꯨꯛ ꯊꯣꯛꯑꯦꯕ ꯑꯗꯨꯅ ꯄꯤꯛꯄ ꯆꯥꯎꯕꯁꯤꯗꯤ ꯑꯗꯨꯝ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗ ꯑꯗꯨꯝ ꯌꯥꯔꯦ ꯆꯥꯎꯍꯟꯒꯦꯁꯨ ꯌꯥꯔꯦ ꯄꯤꯛꯍꯟꯒꯦꯁꯨ ꯌꯥꯔꯦ ꯌꯨꯝꯗ ꯁꯦꯝꯖꯔꯕꯅꯤꯅ ꯑꯗꯒꯤꯗꯤ ꯆꯤꯅꯤꯒꯁꯦ ꯊꯨꯝꯍꯟꯒꯦ ꯊꯨꯝꯍꯜꯂꯣꯏ ꯑꯗꯨꯝ ꯂꯣꯏ ꯌꯥꯔꯦꯀꯣ ꯌꯥꯝꯅ ꯃꯁꯥ ꯅꯥꯟꯅ ꯌꯥꯝꯅ ꯍꯦꯜꯗꯤ ꯑꯣꯏꯅ ꯑꯗꯨꯝ ꯊꯣꯡꯖꯕ ꯌꯥꯔꯦ ꯌꯨꯝꯗ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯄꯥꯛꯄꯁꯤꯡꯁꯤꯁꯨ ꯊꯥꯎ ꯁꯥꯗꯕꯤꯗ ꯊꯥꯎ ꯁꯥꯕ ꯋꯥꯠꯈꯤꯕꯗꯣ ꯑꯗꯨꯁꯨ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯕꯦꯁ ꯑꯃꯨꯛ ꯊꯥꯗꯔꯒꯦ ꯊꯥꯗꯕ ꯍꯦꯛ ꯂꯣꯏꯕꯒ ꯑꯣꯠꯄꯤꯒꯅꯨꯀꯣ ꯉꯥꯛꯇꯪ ꯂꯩꯔꯒ ꯁꯨꯃꯥꯏꯅ ꯇꯞꯅ ꯂꯦꯡꯕꯤꯔꯁꯨ ꯌꯥꯔꯦ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯥꯏ ꯄꯦꯟꯒꯤ ꯍꯦꯟꯗꯜꯁꯤꯗ ꯄꯥꯏꯔꯒꯀꯣ ꯍꯦꯟꯗꯜ ꯌꯥꯎꯕꯁꯤꯅ ꯌꯥꯝ ꯍꯦꯜꯂꯦ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯇꯩꯗ ꯍꯧꯕꯕꯨꯗꯤ ꯄꯦꯟ ꯕꯦꯁꯁꯤꯅ ꯍꯦꯜꯂꯦꯀꯣ ꯃꯁꯛ ꯐꯖꯕ ꯏꯁꯤꯡ ꯈꯔ ꯈꯤꯛꯆꯤꯜꯂꯒꯦ ꯏꯁꯤꯡꯁꯦ ꯈꯤꯛꯆꯟꯕ ꯃꯇꯨꯡꯗ ꯃꯍꯨꯝ ꯃꯌꯥꯝꯁꯦ ꯐꯖꯅ ꯁꯤꯜꯂꯛꯑꯦꯀꯣ ꯌꯥꯝ ꯐꯖꯅ ꯄꯣꯁ ꯇꯥꯏꯌꯦ ꯍꯟꯗꯛꯁꯦ ꯑꯀꯣꯟꯕꯩꯁꯤꯗ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯕꯁꯦ ꯁꯨꯝ ꯇꯧꯔꯒ ꯑꯦꯛꯁꯄꯥꯔꯠ ꯁꯨꯝ ꯑꯣꯏꯔꯛꯄꯖꯥꯠꯅꯤꯗ ꯃꯗꯨꯖꯥꯟꯒꯤ ꯄꯀꯣꯔꯥꯁꯦ ꯍꯧꯕ ꯂꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯍꯤ ꯊꯥꯗꯅꯕ ꯑꯃꯨꯛ ꯂꯣꯟꯅꯕ ꯇꯌꯥꯔꯤ ꯇꯧꯔꯁꯤꯀꯣ ꯃꯌꯥꯝ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯃꯁꯛ ꯐꯖꯕꯁꯨ ꯌꯥꯎꯔꯦ ꯑꯊꯤꯕꯁꯨ ꯌꯥꯎꯔꯦ ꯇꯥꯕ ꯇꯥꯗꯕ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯌꯥꯎꯕ ꯖꯥꯠꯅꯦ ꯑꯁꯣꯏꯕ ꯑꯗꯨꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯍꯤꯒꯤ ꯂꯣꯟꯅꯕꯁꯦ ꯄꯥꯇ꯭ꯔꯁꯦ ꯑꯗꯨꯝ ꯑꯄꯥꯝꯕ ꯑꯗꯨꯝ ꯂꯧꯕꯤꯌꯨ ꯀꯩꯁꯨꯝꯇ ꯀꯥꯏꯗꯦꯀꯣ ꯈꯤꯇꯪ ꯆꯥꯎꯕ ꯅꯨꯡꯉꯥꯏꯒꯗꯕ ꯆꯟꯒꯗꯕ ꯍꯥꯏꯇꯥꯔꯦ ꯆꯟꯒꯗꯕ ꯄꯥꯇ꯭ꯔ ꯀꯣꯜ ꯑꯃ ꯂꯧꯕꯤꯔꯣ ꯑꯩꯗꯤ ꯒ꯭ꯂꯥꯁꯀꯤꯁꯦ ꯑꯣꯏꯅ ꯂꯧꯔꯦ ꯑꯗꯨꯒ ꯆꯤꯅꯤꯁꯦ ꯀꯞ ꯑꯃ ꯂꯧꯔꯒꯦ ꯈꯤꯇꯪ ꯊꯕꯥꯠꯂꯔꯣꯏꯒꯦ ꯑꯩꯈꯣꯏꯒꯤ ꯆꯤꯅꯤꯁꯦ ꯆꯥꯕ ꯐꯩꯒ ꯐꯠꯇꯦꯒ ꯑꯗꯨꯕꯨ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯕ ꯗꯥꯏꯕꯦꯇꯤꯁ ꯄꯦꯁꯦꯟꯒꯨꯝꯕ ꯅꯠꯇꯕ ꯂꯩꯅꯥ ꯂꯩꯇꯕꯗꯤ ꯀꯩꯁꯨꯝꯇ ꯀꯥꯏꯄꯣꯠꯇꯦꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯒꯗꯤ ꯆꯤꯅꯤꯅ ꯀꯩꯁꯨ ꯁꯣꯛꯍꯟꯕ ꯉꯝꯄꯣꯠꯇꯦꯕ ꯑꯗꯣ ꯆꯤꯅꯤꯁꯦ ꯀꯞ ꯑꯃ ꯂꯧꯕꯗꯣ ꯏꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯞ 3 ꯂꯧꯔꯒꯦꯀꯣ ꯃꯥꯒꯤ ꯃꯍꯤꯁꯦ ꯂꯨꯞꯄ ꯀꯣꯟꯅꯒꯗꯕ ꯆꯥꯡꯗꯣ ꯑꯗꯣ ꯃꯍꯤꯁꯦ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯍꯥꯞꯄꯨꯔꯁꯨ ꯍꯥꯎꯔꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯅꯃꯍꯤ ꯂꯥꯡꯕꯁꯨ ꯅꯠꯇꯕ ꯅꯪꯕꯁꯨ ꯅꯠꯇꯕ ꯌꯦꯡꯉꯒ ꯑꯗꯨꯝ ꯍꯥꯞꯄꯤꯌꯨ ꯏꯁꯤꯡ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯕꯦꯁꯣꯟ ꯀꯞ ꯑꯃꯗ ꯏꯁꯤꯡ ꯀꯞ 3 ꯍꯥꯞꯄꯁꯦ ꯆꯞ ꯆꯥꯕꯅꯤ ꯈꯤꯇꯪ ꯁꯧꯕꯗ ꯈꯤꯇꯪ ꯑꯃ ꯀꯪꯉꯛꯈꯤꯅꯤ ꯌꯥꯝ ꯀꯨꯏꯅꯗꯤ ꯂꯣꯟꯗꯧ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯐꯦꯠ ꯉꯥꯏꯍꯥꯛꯇꯪ ꯁꯧꯍꯜꯂꯒ ꯑꯗꯨꯝ ꯃꯤꯅꯤꯠ 4-5 ꯁꯧꯍꯜꯂꯒ ꯑꯗꯨꯝ ꯌꯥꯔꯕ ꯄꯣꯠ ꯑꯗꯨ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯁꯧꯍꯜꯂꯒꯦꯀꯣ ꯑꯗꯨꯒ ꯇꯦꯖꯄꯇꯥꯁꯦ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯆꯦꯠ 2 ꯈꯛ ꯉꯥꯏꯔꯦ ꯃꯁꯛꯁꯦ ꯐꯖꯕꯅ ꯂꯣꯏꯔꯦ ꯑꯗꯨ ꯃꯌꯥꯏꯗ ꯑꯃꯨꯛꯇꯪ ꯁꯦꯒꯥꯏꯔꯦ ꯑꯗꯨꯒ ꯑꯦꯂꯥꯏꯆꯤ 4 ꯈꯛ ꯑꯃ ꯂꯧꯔꯦ ꯗꯥꯜꯆꯤꯅꯤ ꯃꯆꯦꯠ ꯑꯃꯒ ꯑꯦꯂꯥꯏꯆꯤꯁꯦ ꯀꯕꯣꯛ ꯀꯕꯣꯛ ꯁꯨꯗꯣꯛꯑꯁꯤꯀꯣ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯁꯪꯒꯣꯝ ꯃꯍꯤ ꯍꯩꯅꯕ ꯑꯃꯨꯛ ꯔꯦꯗꯤ ꯇꯧꯔꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤꯁꯤꯗꯤ ꯁꯟꯒꯤ ꯁꯪꯒꯣꯝꯅꯦ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕꯗꯣ ꯑꯗꯨꯗ ꯊꯤꯠꯂꯒꯦ ꯑꯗꯣ ꯁꯟꯒꯤ ꯁꯪꯒꯣꯝ ꯃꯍꯤ ꯌꯥꯎꯗ꯭ꯔꯒꯁꯨ ꯌꯥꯏ ꯄꯥꯎꯗꯔꯅ ꯑꯗꯨꯝ ꯊꯤꯠꯂꯁꯨ ꯌꯥꯏꯀꯣ ꯑꯃ ꯍꯦꯛꯇ ꯀꯩꯁꯨꯝꯇ ꯀꯥꯏꯗꯦ ꯑꯦꯅꯤ ꯁꯪꯒꯣꯝ ꯑꯃ ꯍꯦꯛꯇ ꯑꯗꯣ ꯁꯪꯒꯣꯝ ꯄꯥꯎꯗꯔꯁꯦ ꯆꯥꯃꯁ 4-5 ꯍꯥꯞꯄꯒꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯪꯍꯟꯒꯦ ꯅꯪꯍꯜꯂꯣꯏ ꯑꯗꯨꯝ ꯏꯁꯥꯒꯤ ꯑꯄꯥꯝꯕꯅꯤ ꯀꯩꯁꯨꯝꯇ ꯀꯥꯏꯗꯦ ꯑꯗꯨꯒꯤ ꯃꯤꯜꯛ ꯃꯦꯛ ꯍꯥꯞꯄꯁꯨ ꯌꯥꯏ ꯍꯥꯎꯒꯗꯕ ꯃꯆꯜ ꯂꯣꯏꯅ ꯍꯥꯞꯄ ꯌꯥꯏ ꯀꯩꯁꯨꯝꯇ ꯀꯥꯏꯗꯦꯀꯣ ꯑꯩꯈꯣꯏꯒꯤ ꯕꯦꯁꯣꯟꯅ ꯍꯧꯕ ꯕꯨꯟꯗꯤꯗꯣ ꯑꯗꯨ ꯆꯥꯏꯕ ꯂꯣꯏꯔꯛꯄꯩꯗ ꯑꯗꯨꯗꯒꯤꯗꯤ ꯀꯩꯅꯣꯒꯗꯣ ꯌꯨꯕꯤꯒꯗꯣ ꯑꯩꯈꯣꯏ ꯌꯣꯡꯈꯣꯠꯅ ꯈꯣꯠꯂꯒ ꯍꯥꯞꯄ ꯌꯥꯝ ꯍꯥꯎꯈ꯭ꯔꯖꯥꯠꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯏꯁꯤꯡꯁꯦ ꯈꯤꯇꯪ ꯁꯧꯔꯛꯑꯕ ꯀꯥꯟꯗ ꯍꯥꯞꯆꯤꯜꯂꯁꯤꯀꯣ ꯉꯁꯥꯏꯒꯤ ꯑꯦꯂꯥꯏꯆꯤ ꯀꯔꯤ ꯀꯔꯥꯗꯣ
ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯃꯤꯅꯤꯠ 4-5ꯗꯪ ꯁꯧꯍꯜꯂꯒ ꯊꯝꯁꯤꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯂꯥꯏꯆꯤ ꯀꯔꯤ ꯀꯔꯥ ꯃꯥꯒꯤ ꯃꯅꯝ ꯔꯣꯁꯇꯣ ꯐꯖꯅ ꯏꯁꯤꯡꯁꯤꯗ ꯌꯥꯎꯍꯜꯂꯁꯦꯕ ꯆꯤꯅꯤ ꯃꯍꯤꯁꯤꯗ ꯑꯗꯣ ꯁꯪꯒꯣꯝ ꯑꯊꯤꯠꯄꯗꯣ ꯃꯥꯒꯤ ꯂꯝꯁ ꯈꯔ ꯌꯥꯎꯋꯦ ꯑꯗꯨꯗꯨꯅ ꯍꯦꯟ ꯕꯤꯇꯔꯁꯤꯅ ꯐꯖꯅ ꯑꯃꯨꯛꯇꯪ ꯃꯨꯛꯊꯠꯂꯒꯦꯀꯣ ꯑꯗꯣ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯌꯥꯝ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯦ ꯃꯍꯤꯁꯤ ꯅꯪ ꯅꯪ ꯂꯥꯎꯔꯦ ꯑꯗꯣ ꯃꯤꯅꯤꯠ 4-5 ꯁꯧꯍꯜꯂꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯃꯣꯗꯨꯖꯥꯟꯒꯤ ꯄꯀꯣꯔꯥꯗꯣ ꯑꯗꯨ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯁꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯀꯣꯔꯥꯗꯣ ꯍꯥꯞꯆꯤꯜꯂꯒ ꯃꯍꯤꯁꯦ ꯁꯠꯂꯧ ꯏꯪꯊꯈ꯭ꯔꯅꯦꯕ ꯑꯗꯨꯗꯨꯅ ꯑꯃꯨꯛꯇꯪ ꯐꯠ ꯂꯥꯎꯅ ꯁꯧꯒꯠꯍꯜꯂꯒ ꯂꯣꯏꯔꯦ ꯍꯥꯏꯐꯦꯠꯇꯪ ꯋꯥꯔꯧꯅ ꯁꯧꯒꯠꯂꯛꯄꯗꯣ ꯌꯥꯝ ꯀꯨꯏꯅ ꯁꯧꯍꯟꯕ ꯌꯥꯄꯣꯠꯇꯦ ꯂꯣꯏ ꯄꯣꯞꯊꯣꯛꯈꯤꯗꯣꯏꯅꯦ ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯅ ꯕꯣꯔꯥꯁꯤꯡꯁꯦ ꯂꯣꯏ ꯍꯥꯞꯆꯜꯂꯦ ꯑꯃꯨꯛꯇꯪ ꯁꯧꯒꯠꯍꯜꯂꯁꯤꯀꯣ ꯑꯗꯨꯒ ꯍꯦꯛ ꯁꯧꯒꯠꯂꯛꯄꯒ ꯉꯁꯥꯏꯒꯤ ꯁꯪꯒꯣꯝ ꯃꯍꯤ ꯑꯊꯤꯠꯄꯗꯣ ꯑꯗꯨ ꯑꯃꯨꯛ ꯍꯩꯖꯤꯜꯂꯁꯦꯕ ꯄꯣꯞꯊꯣꯛꯑꯕ ꯌꯥꯔꯕ ꯌꯦꯡꯁꯤꯀꯣ ꯑꯗꯨꯝ ꯈꯔ ꯄꯣꯞꯊꯣꯛꯑꯕ ꯃꯥꯜꯂꯦ ꯁꯪꯒꯣꯝ ꯃꯍꯤ ꯍꯩꯖꯤꯜꯂ ꯌꯥꯔꯅꯤ ꯁꯪꯒꯣꯝ ꯃꯍꯤꯁꯦ ꯍꯩꯖꯤꯟꯕꯒ ꯑꯃꯨꯛꯇꯪ ꯍꯥꯏꯐꯦꯠꯇꯪꯒ ꯁꯧꯒꯠꯍꯟꯒꯦꯀꯣ ꯐꯠ ꯂꯥꯎꯅ ꯁꯧꯒꯠꯂꯛꯄꯒ ꯑꯗꯨꯝ ꯒ꯭ꯌꯥꯁꯁꯦ ꯑꯣꯐ ꯇꯧꯔꯁꯤꯀꯣ ꯌꯥꯝ ꯀꯨꯏꯅ ꯁꯧꯍꯜꯂꯒꯗꯤ ꯂꯣꯏ ꯄꯣꯞꯊꯣꯛꯀꯗꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯇꯣꯏꯁꯨ ꯂꯣꯏ ꯇꯣꯏꯔꯛꯀꯅꯦꯕ ꯃꯗꯨꯖꯥꯟ ꯊꯣꯡꯕ ꯂꯣꯏꯖꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯗꯣ ꯃꯁꯛ ꯐꯖꯅꯕ ꯍꯥꯎꯅꯕ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯒꯥꯔꯅꯤꯁ ꯇꯧꯁꯟꯕꯁꯨ ꯌꯥꯕꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯕꯤꯒꯗꯣ ꯌꯣꯡꯈꯣꯠꯅ ꯈꯣꯠꯂꯒ ꯑꯗꯒꯤꯗꯤ ꯕꯨꯟꯗꯤꯒꯗꯣ ꯈꯔ ꯆꯥꯏꯁꯟꯕꯀꯣ ꯑꯗꯨꯒ ꯑꯍꯥꯎ ꯑꯍꯥꯎꯕ ꯗ꯭ꯔꯥꯏꯅꯁꯀꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯒꯤꯗ ꯈꯤꯇꯪ ꯍꯥꯏꯐꯦꯠꯇꯪ ꯇꯧꯊꯣꯛꯑꯒ ꯑꯗꯨꯝ ꯆꯥꯏꯁꯜꯂꯁꯨ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯗꯣ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚꯤꯌꯨꯋꯔꯁꯤꯡꯅ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯊꯝꯕꯤꯔꯝꯃꯣ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ